ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯀꯣꯛꯄꯤꯛꯀ ꯌꯥꯍꯣꯕꯒ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯁꯤꯟꯅꯒꯗꯕꯅꯤ. ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯪꯅ ꯊ꯭ꯋꯥꯏ ꯃꯆꯥꯗꯨ ꯂꯧꯔꯦ ꯈꯪꯉꯨ. ꯅꯝꯊꯤꯃꯜꯂꯦꯍꯦ. ꯆꯠꯁꯤ ꯆꯠꯂꯣ. ताखुदुम असिदगी बाइक सी येंगुने हे असिदी बाइक नते ने लुहोंबगी टिकेट नि ताखुदुम हा आइगी लुहोंबगी टिकेट नि हाइबो तोनाव मानी ने ताखुदुम मसिगा नंग थौदरदी बा इसी तोरोकादो ओ ताखुदुम आइगी कबोक मतुम आई नंग यावददी लैबा ngमोये काइदे कोइता तानरक्तिनि दे 하, 생각이로 또 나오. 시기 뭐또 세타오였지. 또로 nengonde 야니 하이로 하이바. 호이 하이바 따쿠도. 마시기 박시부 타오르디네. 이시에 또로나가네. 너무다 빠미 하이도나 꼬탄 따나도니네 능보. 세세 따쿠도. 마시기 모토시기 만날 따뭉터 레포세. 낭기 나삭가도 파저 톡브라 뭉터 옌게세. 야, 배경우. 하이마, 마시기 모토시디 얌나 파제 하이바. 또나, 아시부 가나기노 하이바. 따쿠둥기니네 시에 또로. 하이마, 따쿠이돔. 낭디 아두기 모토도 가람 깐다 레이루리노. 아이디 캉하우데네. 또 나오나 칸바니. ngarang leiruri ni se toro ado nang asigi motor ji tongaga ta khudung ga koi basaning ro haiba is koi basachi haiba yaine asigi motor si tongaga chatoi oiredi yaine adu di chalo na phi na rol do phaja ba se ro haiba amuk tan nei tharaga thoro hoi hoi noi sida leiramuko ai phirol amuk ta hongukige ta khudum nang ngasi di isi toro se selani he mai dai di nam je ro ja kai ba ne lo ri to no hai lawai macha aigi bike manak ta kanana lepo hai mana le po hari ni ai khoi di gari se ya da ba khot ba yaw bra na sum yeng amani da iya aigi gari han basibu ya da ba kaina nasak tu gaibo dukan da yon ba sana pot bu maline kai no he no chu gari je sok pa chu natte ni chum na sum lep cha babu hai manak ta lepo su ya dine noi gi nami phawba gari si ta taba yaroi khangu kai no he le shabi mama da nga le na ge tawraga ba noi na maro lama ai di le shabi ma da sigi motor se ta khudung gi ne hai dokre ya kari haiba aigi gari sibu nangi ni haiba ai local devgan masi gi alu man ba sei amuk ta thom da lo hei ayo ba ayo hai tau nu he tau nu hai raga ayo ma ayo hando une lawai masa mi gi gari manak ta lepsil laga aphaw ba saradana ai khoi amuk lakhini maduda na khoyani amuk ka thengnaraba sai phajana sani heibo oh aidi ngasai yengini migi motor bike si khoidongini haina haijilini ne ha toro nang chau no hai ba ai nya ti to nang na hai ba nya hai ba
ꯌꯥꯔꯦ ꯌꯥꯔꯦ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ ꯇꯣꯅꯥꯎ ꯇꯣꯔꯣꯁꯤ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯦ ꯇꯨ ꯁꯤ ꯅꯪꯅ ꯊꯣꯛꯏ ꯉꯥꯛꯇꯅꯤ ꯌꯥꯔꯦ ꯇꯥ ꯈꯨꯏꯗꯨꯝ ꯅꯪꯗꯤ ꯁꯦꯜ ꯃꯥꯡꯗꯤ ꯀꯩꯅꯣ ꯏꯆꯦ ꯇꯣꯔꯣꯁꯦ ꯁꯨꯃꯥꯏꯅ ꯃꯐꯤ ꯑꯍꯟꯕ ꯁꯦꯠꯂꯒ ꯊꯣꯔꯛꯄꯗꯨ ꯅꯪ ꯎꯖꯔꯕꯣ ꯍꯥ ꯐꯒꯦꯔꯥ ꯐꯔꯣꯏꯔꯥ ꯏꯆꯦ ꯇꯣꯔꯣꯅ ꯅꯥꯟꯅ ꯃꯐꯤ ꯁꯦꯠꯂꯒ ꯊꯣꯔꯛꯄ ꯎꯍꯧꯔꯤꯗꯣ ꯅꯪ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤꯅꯦ ꯍꯣꯏꯅꯦ ꯇꯣꯅꯥꯎ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯃꯗꯨꯒꯤ ꯄꯤꯛꯇ꯭ꯔꯨꯗꯨ ꯈꯪꯒꯅꯤ ꯁꯤꯒꯤꯅꯦ ꯑꯄꯤꯛꯄ ꯃꯤ ꯂꯥꯏꯔꯤꯅꯣ ꯍꯥꯏꯔꯤꯁꯦ ꯄꯤꯛꯇ꯭ꯔꯨ ꯍꯥꯏꯕ ꯀꯪꯗ꯭ꯔꯨ ꯃꯥꯟꯕ ꯀꯣꯛꯄꯤꯛꯀ ꯑꯩꯈꯣꯏꯅꯤꯅ ꯀꯤꯃꯟꯗꯨꯗ ꯌꯨꯡꯒ ꯆꯤꯠꯀꯩ ꯂꯣꯠꯂꯒ ꯅꯪꯅ ꯏꯔꯥꯏ ꯂꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯇꯥꯛꯄꯤꯒꯦ ꯀꯥꯏꯅ ꯗꯥꯀꯨꯁꯤꯡꯗꯨ ꯄꯨꯔꯒ ꯂꯥꯛꯏꯗꯤꯅꯦ ꯍꯥ ꯀꯩꯅꯣꯍꯦ ꯅꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯑꯩꯉꯣꯟꯗꯒ ꯑꯣꯟꯁꯤꯜꯂꯒ ꯁꯥꯎꯏꯅꯦ ꯍꯦ ꯅꯪ ꯑꯌꯣ ꯑꯌꯣ ꯅꯨꯄꯥꯁꯤꯡꯗꯨ ꯃꯁꯥꯁꯨ ꯌꯥꯝꯅ ꯅꯥꯜꯂꯤ ꯒꯥꯔꯤꯁꯨ ꯐꯖꯕ ꯇꯣꯡꯕꯗꯨꯗ ꯏꯅꯥꯛ ꯈꯨꯟꯕ ꯃꯤ ꯑꯣꯏꯔꯝꯅꯤ ꯅꯣꯏ ꯑꯅꯤꯗ ꯁꯦꯟ ꯄꯤꯕ ꯂꯥꯛꯄ ꯑꯣꯏꯔꯝꯅꯤ ꯍꯥꯏꯗꯨꯅ ꯅꯣꯏ ꯑꯅꯤꯒꯤ ꯂꯩꯐꯝ ꯇꯥꯈꯤꯕꯅꯤ ꯀꯩꯅꯣ ꯑꯄꯪ ꯃꯣꯏꯁꯤꯡꯗꯨ ꯅꯣꯡꯃꯩ ꯄꯥꯏꯕ ꯗꯥꯀꯨ ꯉꯥꯛꯇꯅꯤꯅꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗ ꯃꯣꯏꯅ ꯊꯥꯗꯔꯝꯕ ꯃꯤ ꯑꯁꯤꯕꯗꯨ ꯄꯤꯌꯨ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯊꯤꯕ ꯂꯥꯛꯏꯅꯤꯅꯦ ꯑꯁꯤꯕꯗꯨꯗꯤ ꯍꯧꯗꯣꯡꯅ ꯀꯥꯟꯕꯗꯒꯤ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯜꯂꯒ ꯆꯠꯈ꯭ꯔꯗꯥꯏꯅꯦ ꯑꯗꯨꯗꯅꯤꯅꯦ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯦ ꯉꯁꯥꯏ ꯑꯌꯨꯛꯇꯁꯨ ꯂꯥꯛꯂꯒ ꯑꯩꯈꯣꯏꯅꯤ ꯐꯨꯔꯝꯂꯕꯅꯤ ꯍꯌꯦꯡ ꯃꯣꯏꯅ ꯂꯥꯛꯄꯗ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨ ꯄꯤꯌꯨ ꯍꯥꯏꯔꯝꯃꯤꯅꯤꯅꯦ ꯀꯔꯤꯒꯨꯝꯕ ꯄꯤꯗ꯭ꯔꯕꯗꯤ ꯌꯥꯍꯣꯕꯒ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯜꯂꯅꯤ ꯍꯥꯏꯔꯝꯃꯤꯅꯤ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯁꯤ ꯆꯦꯟꯈꯤꯕꯅ ꯐꯗꯧ ꯃꯥꯜꯂꯦꯗ ꯀꯩꯅꯣꯍꯦ ꯆꯦꯜꯂꯁꯨ ꯀꯥꯟꯅꯔꯣꯏ ꯃꯣꯏꯗꯤ ꯒꯥꯔꯤ ꯂꯩꯕꯅꯤ ꯑꯗꯨꯝ ꯇꯥꯟꯅꯔꯛꯀꯅꯤ ꯏꯌꯥ ꯃꯗꯨꯒꯤ ꯈꯨꯆꯦꯟꯗꯨ ꯅꯠꯇꯦꯅꯦ ꯑꯩꯅ ꯆꯦꯟꯈ꯭ꯔꯁꯤ ꯍꯥꯏꯕꯗꯤ ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯕꯅꯤꯅꯦ ꯑꯗꯨꯏꯁꯨ ꯃꯣꯏꯗꯤ ꯒꯥꯔꯤ ꯂꯩꯕꯅꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯌꯥꯔꯦꯍꯦ ꯇꯣ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯅꯗꯨꯅ ꯂꯩꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯗꯧꯁꯦ ꯍꯥꯏꯔꯤꯅꯣ ꯍꯥ ꯑꯩꯈꯣꯏ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨ ꯐꯥꯔꯒ ꯊꯝꯁꯤ ꯑꯗꯨꯒ ꯗꯥꯀꯨꯁꯤꯡꯗꯣ ꯍꯌꯦꯡ ꯂꯥꯛꯄꯗ ꯄꯤꯊꯣꯛꯈ꯭ꯔꯁꯤ ꯇꯥꯅꯤꯡꯗꯦꯍꯦ ꯀꯣꯛꯄꯤꯛ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨ ꯚꯨꯠꯅꯤꯅꯦ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯐꯥꯗꯣꯏꯅꯣ ꯍꯥ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯌꯦꯡ ꯑꯩꯈꯣꯏ ꯑꯅꯤ ꯗꯥꯀꯨꯁꯤꯡꯗꯨꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯆꯥꯕ ꯇꯥꯕ ꯑꯁꯤꯕ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯟꯕꯗꯣ ꯅꯣꯏ ꯑꯅꯤꯅ ꯑꯣꯜꯍꯟꯕꯅꯤ ꯑꯩꯗꯤ ꯌꯥꯎꯗꯦꯀꯣ ꯇꯥ ꯈꯨꯏꯗꯨꯝ ꯇꯣ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯇꯣꯅꯥꯎ ꯉꯁꯥꯏ ꯇꯣꯔꯣꯒꯤ ꯃꯃꯥꯡꯗ ꯆꯣꯞꯄꯗꯨꯗꯤ ꯑꯩ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯗꯤ ꯇꯣꯔꯣꯒꯤ ꯃꯃꯥꯡꯗ ꯁꯛꯀꯁꯦ ꯎꯠꯄ ꯑꯃꯠꯇ ꯉꯝꯖꯔꯔꯣꯏ ꯇꯥ ꯈꯨꯏꯗꯨꯝ ꯍꯟꯗꯛꯀꯤꯗꯨꯅ ꯑꯍꯥꯟꯕ ꯆꯣꯞꯄ ꯅꯠꯇ꯭ꯔꯣ ꯍꯥ ꯏꯄꯥ ꯏꯄꯨꯒꯤ ꯑꯍꯨꯝꯂꯛ ꯍꯥꯏꯕꯗꯨ ꯅꯪ ꯀꯥꯎꯔꯕ꯭ꯔꯣ ꯍꯥꯏꯕ ꯁꯦ ꯌꯦꯡꯖꯧ ꯇꯣꯅꯥꯎ ꯑꯩꯈꯣꯏꯗꯤꯅꯦ ꯀꯔꯤꯝꯇ ꯈꯟꯕꯤꯕꯖꯥꯠ ꯅꯠꯇꯦ ꯇꯣꯔꯣꯅ ꯑꯩ ꯁꯣꯏꯗꯅ ꯁꯥꯎꯔꯝꯃꯗꯤ ꯑꯩ ꯌꯥꯝꯅ ꯏꯀꯥꯏꯖꯩ ꯑꯣ ꯐꯔꯦ ꯐꯔꯦ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯁꯤꯗ ꯑꯗꯨꯝ ꯅꯇꯣꯟꯗ ꯐꯝꯍꯧꯔꯣ ꯅꯨꯡꯉꯥꯏꯇꯦ ꯏꯀꯥꯏꯖꯩ ꯍꯥꯏꯗꯨꯅ ꯅꯇꯣꯝꯗ ꯑꯗꯨꯝ ꯁꯣꯜꯂꯒ ꯂꯩꯍꯧꯔꯣꯀꯣ ꯑꯩ ꯇꯨꯝꯕ ꯆꯪꯉꯦ ꯑꯩꯈꯣꯏꯗꯨꯝ ꯃꯩꯒꯤ ꯂꯥꯏꯕꯛꯁꯤ ꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗꯀꯣ ꯅꯨꯄꯤ ꯑꯃꯈꯛ ꯀꯣꯏꯖꯒꯦ ꯇꯧꯕꯗꯨꯁꯨ ꯆꯣꯞꯄ ꯅꯪꯉꯦ ꯀꯔꯤꯒꯨꯝꯕ ꯇꯣꯔꯣꯅ ꯑꯩꯉꯣꯟꯗ ꯁꯥꯎꯈꯤꯕ ꯊꯣꯛꯂꯕꯗꯤ ꯀꯃꯥꯏꯅ ꯃꯥꯕꯨ ꯊꯦꯝꯗꯣꯏꯅꯣ ꯍꯥꯏꯕ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯤꯡꯗꯨꯅ ꯊꯧꯔꯛꯄ ꯃꯣꯇꯣꯔ ꯕꯥꯏꯛꯇꯨ ꯑꯩꯒꯤꯁꯨ ꯑꯃ ꯂꯩꯔꯗꯤ
또로는 소이잖아 약속 말리 뭐지 모터바이크 두고 루파케야 비자노 Asidi, yang nga thoba tu ni ne. Ota khudum. 또나우 아이 더야 누가 되자니 아이 뭔가 거기누 Nang da tung da lepi do. Kanano mukti yego. 야리 또나우 아이 뭔가 뭔가 아누 아이 더야 누가 자라가 Oh, yang nga thoba buto. Nang ni na tung da lepi hai pa ni ne nang bo. 또나우 아이 저 뭐가 또 왜? Hey, ta khudum du nupi ne yarak ta bagi atuk thawai wa na leiring asida. Nang na muke halaba. Nang khangi nang. Ya, khangbra. Ha. Khangbra nang. Ta khudum. Hago lo se. 또나우 양아 토바 하이도 하우지게 줘요 Mani ne ta khudum. Aina haidro. Ma di pakhang ari ba ubu yada bani. Khauri saram hekta met ke to bani. Kokpik hoi ya ho boy na set lisina kadai dano nga sai nung thilda leikut lai ai da napaman ba khara laglam baduna kana warib jano haujik phawba gi di ai su pawa mat ta di ne makhoi singdu haujik kan gi lamhen tu hen ba hai ba inda ba mama ma pawa na bu pokpa maja sing mali ne aduga ingon da ga su hanu ba kai na hai ne phai mathang ngona ba di ai na hanuri ra moi na hanuri ra yengna ba tare dana Ashi madu lamhen tu hen ba singduna thadaram ba oibjala makhoina thadaram ba ashi baduna yang athau ba olaga satki badagi thiba phangdaduna khunna sida thiba laglib jala kari gumba khare di soidana laire aduga makhoina ashi badu kari maram gi koitan tanaribno ashi badu yamna ina kaira khunba mi oibjala natraga ashi bagi masha tuda mamal yamba posak number 4 gumba yaurab jala ai thiga taba yadre 아이디 레디 오여버니 너 준나 자나 사가 자나보 굴라야 뭐만 빠이 하우로 아이디 마시기 도리치 오냐 빠이르게 너희냐 허락 양아 토보다 핵 파바가 아이냐 마코도 뻔실라게 빅트루 năng 준나 굿다 굴라야 뭐 빠이오 하이라가 짝북하면 뭐 빠이 누나 까리기노 하낭 아이 서울라까노 해 구박 짜니고 낭 Kaino he kokpik. Aina pairi ba sak bukam siga. Yung sak iron baga se. Shizu kulay ni ne. Koi chopada. Tintrok hapagum. Masigi sak siga iron baga sina. Hiyang ataw ba do padoy ni ne. 오, 나 또 자우 남기디. Aina pairi ba say si nang udro ha. Horen hiyang atawado hek obaga masigi say sina. Tana duna. 핵다 간도이니 아이지 허직되게 할비리시니 꼭빅나 희양아 토보도 핵 오버가 송칠레가 파가다봐 아두가 나 돈자우냐 마기 사이즈는 희양아 토보도 깜냐다봐 아두가 라스타 아이는 시기 토이시나 희양아 토보도기 마코마콧 뿐거도니 절로 하이 따닝데 이양아 더우버두디 하나대기 콩마 콧불러가 아둠라이버니 아두와요 슈 아이냐 뭐가 불러가 로리까이노 양아 토바 하나 파바지 낭나 파가동이 하이시니 Kokpik. Nang nahiyang ataw ba pani hairaga. Ay oy na mangda layhali siya karigino ha. 하이 도민을래요 낭디 가라백번이나 이양아 더우버는 우수 우비로이
ꯑꯗꯨꯏ ꯁꯔꯨꯛ ꯅꯪꯒꯤ ꯆꯥꯛꯇꯨ ꯑꯣꯏꯅ ꯊꯥꯔꯨꯔꯣ ꯆꯠꯂꯨ ꯁꯤꯒꯨꯝꯕ ꯃꯇꯥꯡꯁꯤ ꯌꯧꯔꯛꯂꯗꯤ ꯑꯩꯅ ꯍꯦꯛꯇ ꯍꯥꯟꯗꯧꯅꯤ ꯀꯩꯒꯤꯅꯣ ꯍꯤꯌꯥꯡ ꯑꯊꯧꯕꯗꯣ ꯊꯣꯔꯛꯇꯦꯅ ꯑꯁ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯦ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯒꯅꯨ ꯍꯩ ꯄꯤꯛꯇ꯭ꯔꯨ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯨ ꯍꯥ ꯍꯧꯖꯤꯛꯄꯨ ꯆꯥꯛ ꯆꯥꯕ ꯃꯇꯝꯂꯣ ꯍꯥ ꯀꯩꯅꯣꯍꯦ ꯏꯔꯣꯟꯕꯁꯦ ꯊꯨꯝ ꯅꯝꯕ꯭ꯔꯥ ꯌꯦꯡꯕꯅꯤ ꯍꯣꯔꯦꯟ ꯍꯤꯌꯥꯡ ꯑꯊꯧꯕꯅ ꯆꯥꯎ ꯌꯥꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥ 이야, 하이 픽드루 하이버 강드룸만 봐. 능. Hey, Victor! Nhà nào tôi liệt video gì của nhé? Hey, có biết Hiang ở trong một chỉ phao có gì nắng bò? 이야, Hey, có biết hai bây giờ chúng mình ba Hiang ở trong một phao hả được à? Anh ngồi là thủ mong lên úp pin này mà sao? 이양아 더워지 좀 낚실래? 젤로. Ha, Hiang ở trong một sạch xí lại hả ba? Ở chỗ này chỉ lúc kìa